Moirange sigi manung chanalaiba Fubala Senusify Naran Senam Sung Tamna Popigi Low Pan Mapam Sing Lopagi Matam Yoraklabasu Kuki Kulai Piba Sing Anova Bunker Kaya Sasilakpadage Laumi Sing Low Lokpachat Pakinare Low Lokpachat Padaki Bafoundare Hariba Lofam Sing Adudi Tangzing Chinka Tainana Ladiba High Canal Makagi Lofam Singne Kumamagi Low Yaiba Madi Kaubagi Tabak Toram Sing Mahosagum Pangto Payanaba State Force Amadi Central Force ki Personal Sing na Ngak Selan View Haina Mafamadu ki Lomi Sing na Lenga ki Puning Ching Silakle TOMTV ki Moirang correspondent James Haisnam na Naran Sena Maningda Hakteng na Chatuna Yang Silubada Kuki Kulai Paiba Sing na Nelpa Ching Lengang Kuki Kulga Tampaki Labukatay na Bamapam Sing Amade Langzing Manbi Reserve Forest area da na uba bunker kaya sazen bagi kudam changdam drone footage tagi uba fangke Langzing Manbi hariba mafam asida mga suba sek regiment ki post amasu lady bane aduwa na uba bunker sazelakli basida makhoi nathing ba matapi jiba karigino lawlokpa matamda na uba lanjao ama mok thokna ba lengak na sinbi kanu haina mafam adugi lawmi singna pen da buwa fung kaya TOMTV da fongdorke Koi na heka kalu rawa soin kapsi so adum kapthare hana dai sum kapthare hoji koi kaba kire hoji koi na uzari ba laukhara jibok ta koi lok na bai damakta koi kaba kire aduna tangai badana hoji manipur sarkar na athu matamda security matik chan pibiu uzari ba khaju lokpa yana ba koi singkhong chia da anowa bangka sare bising che masi sarkar na athu matamda lokthok pidragadi ai koi longmi praja sing se lowda chatlaga low khawbam de jaiba ngamoi dore sing naran sene ki hek sik regiment ki manak leiriba sidi JCB si narakan bangkar sari se si karamai ground no si bangkar sajale se asidi bangkar sari jari jinati mai hari bang area khasang ba yaro habi sigi si taseng nai koi pe emergency se taseng lai rabra ai koi isagi dam si de koi ni si sangmang amdri ba se masi ai koi ngasi gi lengalon sina kari ro ba tawiri se tara helaga lane na tawla yade usilura banina lokli basing si katang checksin tharang tawbiraga moina ngakpi khopi dan tawraga katang loksil hauraga di koi da katang upai oi kedra na khanba mama haibi ama hai agyalum ta de sipai nam kuki mi chang chang hai adu su ising jingna dana koi si sipai thamjiluraga phadra na thamjiluraga mo na taina boira kadra adai thamdre moina kapthar kadi khoi di khula yawda bani na kai upai le adu tawbuda di kitang thammaga moina katang ngak sen tawbiraga koi je katang longnung loko khotpa je katang aduna upai di katang oi gedra Hausi ane leisiring phom sin naran sene ke hai kendal dani aduga hausi jek ai gi tungdo uriba hairibam phom jaga si somda uriba se nelpa sing hariba sing asini aduga ai gi hek tungda leiriba akoi gi angang go khra uriba sina laingang hana khangam phom jaga duni aduga somda kandu uriba sina reserve forest adu hairim phom jaga sing sita koi kuki singa koi kuki na ko terrorist haiba tare mokoi sina anu bangkar myam sagal aga koi nanan sena amusung thano pi koi phawala da leiba koi gi longmi singi lofom sing hojik mapung mari phaba hora ba matam se low lokpa yar ko matam se moina no bangka sagal aga hojik smaina longmi myam changba ki duna lei mafam khara dadi moi bangka thubai adu hai pham jaga sing asadi no bangka myam sagal ba myam ure habdo du hek leiri ba moi gi bangka sagal ba sing sigi hek nakan su fifth regiment ki company ma lei hena amayam na hairi hai ba fifth regiment sina anu bangka sagal pa se kida ating ma kemta bibi da bra nataga hojik som kuki sing na satok sin tagum matam dadi yam freely oina satok ni hai ba koi gi pobala naran sena mu thano pi prasasing loi unari adubo government usi pogo kento kongthang lakhot tabai mong su mayam da pen da ba kya am su prasasing phungdok nare aduna hai phum sing asdegi da low lokpa ya ga du matam su lomi sing na phungdorok pata hojik numi tara mangani natraga kuni pomun low ayam loin lokpa ya ni hai aduna hai phum jaga sing cha low lokpa ya na ba gi lomi prasasing sang ba ya na ba gi damakta koi gi government na anu kongthang amma rakhat bina ba prasasing be ke di phungdok su leikre adu loina na hai ba bangar sing asi karma matam da government na lokthok pi gadoribno haibasi miyam gi wahang amo ihori aduga hojik aina leijari mufum asigi hek oye to ujriba lowsing asi low pale haibagi maming khaktagi wani aduga ayaman sida laina makhal kya tapa leiri aduga low lokpa yaro to mawong dasu mayam leiri adu masigi damuk government na lowi sigi damuk kari paikhat pi gadoribno cameraman pavitra ka loina na TOMTV gi damuk pawdam jariba James Haisnam naran sena